Malemda paksana santorakliba COVID-19 dagi aikhoi pumnamak saksinminase. Coronavirus mahikna thoganba COVID-19 dagi aikhoina achamba thawngsing haibadi khussa sengna yamdrabada second 20 changna hamdokpiba natraga alcohol based sanitizer sijinabiba miyam tinba mafamdagi lapthokpiba tangai phadana mi amaga amagagi marakta meter amagi distance thambiba chathokpa matamda isada mask upiba yamna tangai phade karigumba isada hakchang sagatpa lok toina khurakpa tang chikpa sor honba nungairaktabana chingba layong ase ulaklabadi manak nakpa medical service center da thunama covid test tawthokpiyo khuda ki oiba sarkagi e pausing leptana tabiyo khangbiyo nadringai da isa bu yamni cheksina thambiba amadi government gi sokngak na chatpana covid-19 tagi ngak thoknaba khwaidagi phaba pambaine lepte ngangliba du sung lepte phamang du da chai du na leiriba phirol khaidu lo shele shumidu nongta seni mani haina wam ta tanabagi matam su phangde aina yum palak liba sibu asamna tawna bra haibanida nate yum panariba nupi oibi khaisibu mapure bagi minungsi yaudana leina ba jalaba office nena pangma pandagi chakhrani aduga numidangi pung 12 da halaklani chaksu nongta inthi nungaina charoi aisibu yum sida leibagi kari kanarige icha ama leiri haibasi phau tawsilakli sumidu ngang leptri mahaki pendaba mayamdu mapuroi be leiri kanduda tanaba haiduna loina haitharaklami bathroom da irujaduna leiriba ningthemdu ngasaidagi mahaki nupina ngangliba mayamdu taribani adubu taba ngamdre taningdaba haibudu oire asawba haibudu suyaurakli irudu sasat luja thoklaga bathroom dagi thoraklami adu fau sumidu ngangba lepte ningthemdu sumigi manakta lepladuna khon kalapna hairaklami karino ba nongan baga isaurang lise pepa sungang lise kaigino ba sumi thoplamba phuritu phamungdu da thamki aduga ningthemda onchingduna hairaklami aina hairise aran baga yauge nate aise putamogi kanano aisu nupini thamoi pale mapuraiba magi minungsida hingduna leibado pame ningthem sumina hairibadugi onabada khumlaklami nangna sumna ngangbase aingonda tension yampe aduna thabak amata da pungning jangba ngamde nangna nungti numi khudingine asumaina ngangada boiradi ne yumse thadoktunna napang chakrocho mapamda chatkro haiba wahai se ningthem gi tatana haiba wahai ni adubu sumi du tasina dana lakpani nupi oibi kanana bo mapamda leiba pamluni phana mane mako mapuroi bana otpi nei birabasu khangduna leiba ngamba nupini adubu khangbagi thauna leitrabodi mafamduda leirubagi kana de khalibani sumidu ngasidi mahaki thauna hantaraba male mahakta bangam lakte waroba meeting de yanglaktuna mapi sinthana hairaklami thamo aise thamogi nupini ko miyam amadi samas ki mamangda luhongduna punchi mina kiba thamogi nupini ko aina yumsida leitraga tamogi ading ba apambado phangani hairabadi ayumasa thadokduna makeup asidagi panthaba leitana chatkige tamo adubu tamo aina chatkhrabasu ipurobegi minungsi phangtraba tamogi minungsi do ngaiduna leiri haibasimadi khangbiyuko sumidu asi hairaga chatnaba haiduna loshinkri ningthemdu asawba henman kibana khamgani themgani haibagi wakal changludri sumidu kadudagi prap thoki TV room da changlaktuna TV yengliba machadu pamkhatuna kaduda amuk changlaknami ningthemso hanna yengde tumminna phamduna lei sumidu machanupi du loishinba loiraga hairaklami tamo ai chalukhige nungaina lebiyo sumi asi hairaga maidu leithoraktuna khongkap ama ni thangba hawbaga ningthemna kauraklami ngai khosono sumidu lepe wadi ngangde ningthemna nang jakrabasu angang sidi pukhibe ara angang se aigi chane mapai gi nakta thamgane icha thoy papa gi nakta lo papa ga ne sida nungai ni leisi adana ma sono siga leiraga ne icha su sono chuna bane adu hairaga ningthem angang du lawge tawi sumin hairaklami yaroi icha sida thanglamba yaroi ne aidi icha sigi kanano mama ine chabu puning mama phamda pubda ne mapa kanana modole chindorige
Sumi machada muk onchilagtuna mamagi thoibe nang mamagi nakta legi haibra napa mathong maram khangdaba sigi manakta lehauge haibro laijana marol subai sudabai khumlaklami mama aidi mama su nungshi papa su nungshi eba aduna papa ga mama gi nakta laigeba Sumi laijadu phamungda thamduna phamtha le duga hairaklami mama gi thoibe mama wa haike tawse aise nuina pami phatasina pamje nungshidri adugi mama bo yamsida laibe yaroi abo bo pupu hoi manakta leiru choi aduna nang napasiga lehauge haibra ada bobo pupu hoiga achapo charaga samna pot kame am leraga leiru se haibra ningthem na hairaklami achapo chana poti papa na sumayam laini kainu cha thoi nama sono sin hairaga ne yaru nu ko cha thoi sida ne papa ga nungaina yin makhong chiklaga leithokse Sumi su khumlaklami mama gi thoibe yengutu abu bo pupu hoidadi ne yin mayam loidra nga su mayam loidra laija magak tu nomlaga Sumi nok fe tawraga aduni adadi nga phing phing chongbodo adu su phani do yin makhong su chikni do adudi nang ada leiningdra sidadi na pasina thabak chakraga nindi kana ga lehawni na thal lehawba ki dro na thaleradi butna chathoki doine laijadu sumida konchinduna ki mama ningthemna amuk airaklami icha thoi nang ada leradi nangi sanado angang phabana maina thachaki jani kijadra laijadu kapli kapli khumlaklami ki papa adu adadi mama su pupu su bobok su leini angang phabana phaba ngamlui shidadi kanamta su leite Sumidu ngasai makai masada onchinduna haibani handakti ningthemda onchinduna hairaklami angang sina laining dramak sidada leibe yana bane pangai hejin bidan mama ai lodana ichase pangdabani ningthemda noigi alawai thawai ge wado angang sida tambidana angang se sumlaba nahan waidi mapa udabada papa haidana kapani haujikna mapa leira phau inthinungai na kautre kari posemja dubu sengjin bikramno khangdene Sumida nok fe tawna khumlaklami lawai haidudine wangang sangang duda oibani noigi infal sida phangliba pochai khaise aikhoi ada su phangje noigi kaitera sida yoliba harapa yensang na pise aikhoi alawai dadi hapchade haijariba tasing bani hairiba natene tamona lawai hairise noigi gari khara chathok chasin tawba amotpana pikhan besida infal ni chawthok chairi ro Faza mafamde lawai hairidu da leiramni do koiba kaidusu lawai haidu da chalamni do ningthemdo wahai khuding sumina asum ngamlaga chatpaduda sauning laklami yare soro nangdi lawai ni lawai gi wangang sangang do adum nganglo chatto eredi sapikro noi a lawai du da pathi komthi dagi heklaga yonba singju bara do isa sida pija biruro faza khraba isa se chamo thamuro sumi su aroi boina ngangnam laga chatke khankhre Pathi komthidagi hektrus mama aina singju boradi suraga hauraga pijabe yaina chabi hauro chakto thonglagana thanta thongba talagana hotel da chabi adusu mi mayamna plate amata da hanjin chaba plate da asi hairaga laje du pamkhatuna nakandagi bek macha du pairaga hanna yenglamdana chatkhre ningthemna kaya do sitriba nupi no yengone lawai nupi sono phono chubi haisini Ningthemdu khoirang khoi sauba henman bana tainafam khangdadana phamungduda leiriba ngasai sumina tupchilamba phirol khaidu laktana langthoraktuna chaikhairabasu upai leite mahakya saubadi phathaba ngamde langthokliba phirol phuritu mana loisinba amuktai tanjaduda phone giring amalaklami ningthem haugatuna sofa duda leiriba phone du lokhatuna yengi lenthoi oirami ningthem phone du paikhatlaga kaino kailere ningthem gi fingtak toba sauning bagi mawong da hairak bawa duda linthoi dungaklami tamona ngasai una sai bado ado karam kanda laktuna haige tawni ningthem na yare dugi wado kona khanasi chaga phone yam torokana ain torolaga da adumari sase asi hairaga linthoi na wa ama phau haibanan ringai phone du kakthali aduga murum salai kai kana na ba Nupini na masak kuthiduga sumdelen basida nungshireni kai khali male amuk so phone giring du laklami
Ningthem phone du da yengi Monica haina save tawrami Ningthem paiba tandana paide mahakki asaw basi tapthau haiba yadre Sumi na hairamba wasing du khalduraga hena sounding ba phawrami phone du hanjin khinglakpa du da Ningthem phone du paikhali kaino mina phone pai thairadi kok to payadro hanjin chum taro lisi kaigino Monica na tamo kaino hagadabdo haro kotha dana ngangdana legano ai tabe am chile tamo ai as hainaroi dorida koksa haiba kadoge ai kanchi boire tamo Ningthem karisu thausadana adu kai dorage noi nupada kokchen thogo ai horen account da 20 ka hapage wama ka tarakana asi hairaga phone du kakthali anthokla che ina gadore nupi ne na murum solaga akoi badi yenglai ngasai mana langthoke ba phi khai do obada amuk ena sounding ba haibadu oire phuk haugatlaga firol khai do prapa pulap tasilaga phamung du da laktana langsenki somdana sumisu mayum yore macha lakbudu ubada mapai bungo chawbana imung lamda onchin duna hairaklami hai mama tari brane he nachanu pi lakli ne sumi da onchin duna bema lakli ra oi babong bemola imung dagi thoraklami aima icha lakli dana aima isu thoi bobok pom gila hone onthona charoi me dana isu sidia sumi nok fe tawraga as ima adugi adi maruga se senglabane dum haina singki basina bemolana isu bisingbra ne nate nangbula kani khotkani ga am direct sina kaigino sumina ima imungda chanaga wari sarase bemolana moi pabo kaithe da tholaga ngama chamte yingbiru chodana nachanu pilaklise chawbana hoi chawba haugatuna thokri sumiga bemolaga su imungda changlai bemolana nate noibo mukhatnarabo sumina hoima bemolana nate noise yumma pale hairaga asu wakhal ta dise kamai tawbanomi nasa su yaure aina haide kitang di gyan taba yare haibanida sumisu sofa du da phamtharaklaga ima sigi wase ima na khangbanate madugi mahanupa do pura papi gi machane hatloga hairadine thau asaba do haijilaga kerosene amu haijilaga mai tharaga hatkadabani bemola chehelai hai kainu ne henangbo hai dine nawada bu adugum bahina bro sumina ima noinadi phaba malamgane mane makugi mamangda khakni mana pharise yengoi ma ayuk changan jabai cha da boy office nin sakrani aduga numidang pung 12 da hanchilaklani chaksu chadan adum tum krani yumsida matuga macha pikpa magale hore haibase khangbi bija nate magi wai kudingi napam da chatkhrai base adum haiduna leirabani aisu ipuroi bana haiba bu khanduna leibani ngasi su hairini ada aisu chatadi chalage na lakpani ma mathi bongdo kanana thonglaga chagi yengoba is ai bulawai nupi sono chubi kaina bemolana Ningthem na bu adum na haibrane sumina ima haibaduna ne aina laklise ima hoidi namak nuksibani na thajaramoine aina hairise bemolana angang sidi pukhinu haidabra sumina hai adubu angang sina phau mapagi magun khangbani na leyu haibiya dini bemolana he matau iman mandana adum na tawbo oire aidi aigi imakse phayena mayamangda chakthokjari ne sumina ima magi wari sagumse saga sabane ayingbam ta semo bemolana hoi sumina laija oren mamaga sanapore rusiko hajik nge hekbo tharo khangaude matamdi haina tangkhai ama hojinkhri Ningthem du tasengna awaba haibadu oire chaksu thongni phisu amuk suni thabak su amuk chani pothage tawbaga thabak ama hekta da lakpana pothaba phangdrabani Ningthem phamung du da makhong sangna tingtholaga murum sole kem ta khairak dine madu nupi do lawai nupi ni na lawai de yam lening bra khangdine sono chubani na amuk mayunga panthokidana ma leri ngai matamda de khara dinu ngai jaram banais madui lawai nupi sono do hekjat khibadagi ne pothabam khangdrabani khoida
ꯆꯠꯈꯤꯕꯅ ꯐꯩꯗ ꯃꯥꯒꯤ ꯏꯁꯧ ꯇꯥꯗꯣꯏ ꯁꯔꯨꯛ ꯆꯠꯈꯤꯕꯅ ꯐꯩ ꯑꯩꯕꯨ ꯐꯣꯟ ꯑꯃꯨꯛꯇꯪ ꯇꯧꯁꯤꯔꯅꯦ ꯏꯆꯥꯊꯣꯏꯒꯤ ꯃꯈꯣꯜꯁꯨ ꯇꯥꯗꯕ ꯀꯨꯏꯔꯦ ꯅꯤꯡꯊꯦꯝ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯐꯣꯟꯗꯨ ꯂꯧꯗꯨꯅ ꯁꯨꯃꯤ ꯍꯥꯏꯅ ꯁꯦꯞ ꯇꯧꯔꯤꯕ ꯅꯝꯕꯔꯗꯨꯗ ꯗꯥꯏꯜ ꯇꯧꯁꯤꯜꯂꯤ ꯑꯍꯥꯟꯕ ꯇꯧꯕꯗꯗꯤ ꯐꯣꯟꯗꯨ ꯄꯥꯏꯔꯛꯂꯝꯗꯦ ꯑꯅꯤꯔꯛ ꯁꯨꯕꯗꯗꯤ ꯁꯨꯃꯤꯗꯨ ꯄꯥꯏꯈꯠꯂꯛꯂꯝꯃꯤ ꯍꯜꯂꯣ ꯅꯤꯡꯊꯦꯝꯗꯨ ꯃꯁꯥꯗꯨ ꯑꯃꯨꯛꯁꯨ ꯄꯥꯈꯠꯂꯝꯃꯤ ꯉꯥꯏꯍꯥꯛꯇꯤ ꯏꯛ ꯑꯥ ꯇꯧꯔꯒ ꯂꯩ ꯁꯨꯃꯤ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯣ ꯅꯤꯡꯊꯦꯝ ꯂꯠꯂꯤ ꯑꯉꯥꯡ ꯑꯝꯇ ꯄꯥꯏꯍꯜꯂꯣ ꯑꯉꯥꯡꯗꯤ ꯇꯨꯝꯈ꯭ꯔꯦ ꯍꯧꯗꯣꯛꯄꯁꯨ ꯅꯨꯡꯉꯥꯏꯇꯦ ꯅꯤꯡꯊꯦꯝ ꯈꯨꯝꯐꯝ ꯈꯪꯗ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯩ ꯅꯤꯡꯊꯦꯝꯅ ꯅꯨꯡꯉꯥꯏꯔꯤꯕ ꯁꯣꯅꯣꯆꯨꯕꯦ ꯁꯨꯃꯤ ꯇꯞꯅ ꯅꯨꯡꯉꯥꯏꯔꯦ ꯇꯥꯃꯣꯗꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ꯭ꯔꯥ ꯅꯤꯡꯊꯦꯝꯗ ꯁꯨꯃꯤꯒꯤ ꯋꯥꯍꯪꯗꯨꯗ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯂꯝꯃꯤ ꯌꯥꯎꯗꯦ ꯑꯗꯣ ꯁꯣꯅꯣꯆꯨꯕꯦ ꯑꯩ ꯅꯉꯣꯟꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯅꯪ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯩꯗꯤ ꯅꯪ ꯂꯥꯛꯀꯗ꯭ꯔꯥ ꯈꯟꯕꯅꯦ ꯅꯪꯗꯤ ꯂꯥꯛꯇꯕꯒ ꯌꯥꯝꯅ ꯉꯝꯃꯦ ꯅꯪꯒ ꯏꯆꯥꯒ ꯎꯗꯕꯁꯦ ꯑꯩ ꯂꯩꯐꯝ ꯈꯪꯗꯦ ꯁꯨꯃꯤ ꯅꯤꯡꯊꯦꯝꯅ ꯍꯥꯏꯔꯤꯕꯗꯨ ꯊꯥꯖꯕ ꯉꯝꯂꯝꯗꯦ ꯆꯥꯛ ꯊꯣꯡꯅꯕ ꯐꯤꯖꯨ ꯐꯤꯖꯥꯝꯅꯕ ꯂꯥꯛꯄ ꯌꯥꯅꯕ ꯈꯗ꯭ꯔꯛꯅꯤ ꯈꯜꯂꯤꯕꯅꯤ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯥꯁꯤ ꯃꯍꯥꯛ ꯑꯣꯛꯇꯕꯅꯤ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯂꯤꯕꯅꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯃꯄꯨꯔꯣꯏꯕ ꯑꯃꯒꯤ ꯂꯤꯆꯠꯄꯨ ꯀꯔꯤꯒꯤ ꯈꯪꯗꯅꯤ ꯑꯗꯨꯕꯨ ꯁꯨꯃꯤꯅ ꯆꯤꯟꯕꯥꯜ ꯊꯣꯡꯗ ꯃꯍꯥꯛꯀꯤ ꯂꯤꯆꯠꯇꯨ ꯍꯥꯏꯔꯨꯕꯗ ꯃꯍꯥꯛ ꯃꯁꯥ ꯃꯊꯟꯇ ꯍꯦꯟꯅ ꯋꯥꯖꯕꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯒꯤ ꯀꯥꯝꯂꯕ ꯂꯤꯆꯠꯇꯨ ꯄꯟꯈꯤꯗꯕꯅꯤ ꯑꯗꯨꯃꯛꯅ ꯅꯤꯡꯊꯦꯝꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯈꯪꯗꯦ ꯈꯟꯅ ꯑꯔꯣꯟꯕ ꯂꯤꯆꯠ ꯀꯌꯥ ꯆꯠꯂꯤꯕꯅꯤ ꯐꯪꯗꯤ ꯐꯪꯂꯛꯇ꯭ꯔꯤꯕꯅꯤ ꯃꯤꯅꯨꯡꯁꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯁꯨꯃꯤꯗꯨ ꯇꯨꯃꯤꯟ ꯂꯩꯕꯗꯨꯗ ꯅꯤꯡꯊꯦꯝ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯅ ꯀꯧꯔꯛꯂꯝꯃꯤ ꯍꯜꯂꯣ ꯁꯣꯅꯣꯆꯨꯕꯦ ꯇꯥꯃꯣ ꯇꯅꯤꯛꯅ ꯀꯞꯉꯥꯡꯗ ꯇꯧꯗꯨꯅ ꯍꯥꯏꯔꯛꯄ ꯁꯨꯃꯤꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯅꯤꯡꯊꯦꯝ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯔꯝꯗꯦ ꯍꯥꯎ ꯀꯩ ꯍꯥꯏꯒꯦ ꯇꯥꯃꯣ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯀꯦ ꯅꯪꯉꯣꯟꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯑꯩ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ ꯁꯨꯃꯤꯗꯣ ꯑꯃꯨꯛ ꯅꯣꯛꯐꯦ ꯇꯧꯖꯔꯝꯃꯤ ꯃꯍꯥꯛꯅ ꯉꯥꯏꯖꯕꯁꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯅ ꯑꯁꯨꯝꯅ ꯍꯥꯏꯕꯁꯤꯅꯤ ꯃꯍꯥꯛ ꯃꯄꯨꯔꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯃꯈꯥꯗ ꯂꯩꯔꯅꯤ ꯈꯜꯂꯨꯕꯗ ꯍꯔꯥꯎꯖꯔꯝꯃꯤ ꯁꯨꯃꯤ ꯅꯣꯛꯐꯦ ꯇꯧꯅ ꯈꯨꯝꯂꯛꯂꯝꯃꯤ ꯇꯥꯃꯣ ꯑꯁꯦꯡꯀꯤ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯀꯗ꯭ꯔꯥ ꯂꯥꯛꯀꯅꯤ ꯍꯌꯦꯡ ꯅꯣꯡꯉꯥꯟꯕꯒ ꯏꯆꯥꯒ ꯅꯪꯒꯕꯨ ꯂꯧꯕ ꯂꯥꯛꯀꯅꯤ ꯁꯨꯃꯤꯗꯨ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕꯗ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗꯨ ꯍꯔꯥꯎꯖꯔꯝꯃꯤ ꯈꯗ꯭ꯔꯛꯅꯤ ꯈꯜꯂꯝꯕꯗꯨ ꯍꯧꯖꯤꯛꯇꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤꯒꯤ ꯋꯥꯍꯩ ꯈꯔꯅ ꯃꯍꯥꯛꯀꯤ ꯊꯥꯖꯗꯕꯗꯨ ꯃꯥꯡꯈ꯭ꯔꯦ ꯁꯨꯃꯤꯅ ꯂꯥꯛꯑꯣ ꯇꯥꯃꯣ ꯄꯨꯈ꯭ꯔꯤꯗ ꯊꯥꯗꯕ ꯉꯥꯗꯣ ꯊꯣꯡꯂꯝꯒꯦ ꯅꯤꯡꯊꯦꯝꯅ ꯑꯗꯨꯗꯤ ꯅꯪꯁꯨ ꯄꯣꯊꯥꯔꯣꯀꯣ ꯑꯩ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥ ꯂꯥꯛꯂꯒꯦ ꯁꯨꯃꯤꯅ ꯍꯣꯏ ꯇꯥꯃꯣ ꯑꯅꯤꯗꯨ ꯐꯣꯟ ꯊꯝꯅꯈ꯭ꯔꯦ ꯁꯨꯃꯤꯗꯤ ꯇꯨꯝꯊꯥꯖꯕꯒ ꯌꯥꯗ꯭ꯔꯦ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯁꯤ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯔ ꯃꯥꯜꯂꯦ ꯈꯜꯂꯨꯕꯗ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯁꯨꯃꯤꯅ ꯆꯥꯛ ꯏꯁꯤꯡ ꯄꯨꯝꯕ ꯉꯟꯇꯥꯅ ꯍꯣꯠꯅꯈ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯅꯤꯡꯊꯦꯝꯁꯨ ꯌꯧꯔꯛꯂꯦ ꯁꯨꯃꯤꯒ ꯕꯤꯃꯣꯂꯥꯒꯁꯨ ꯊꯣꯔꯛꯂꯝꯃꯤ ꯅꯤꯡꯊꯦꯝ ꯕꯤꯃꯣꯂꯥ ꯎꯕꯗ ꯆꯪꯁꯤꯟꯗꯨꯅ ꯈꯣꯏꯔꯝꯃꯤ ꯕꯤꯃꯣꯂꯥꯅ ꯌꯥꯔꯦ ꯏꯕꯦꯝꯃꯅ ꯅꯪ ꯂꯥꯛꯀꯅꯤ ꯍꯥꯏꯗꯅ ꯉꯟꯇꯥꯅ ꯊꯣꯡ ꯊꯥꯛꯇꯅ ꯍꯧꯈ꯭ꯔꯕꯅꯤ ꯅꯤꯡꯊꯦꯝꯅ ꯁꯨꯃꯤꯗꯨ ꯅꯤꯡꯊꯦꯝꯗ ꯉꯛꯅ ꯌꯦꯡꯂꯛꯏ ꯅꯣꯡꯇ ꯅꯤꯡꯊꯦꯝꯅ ꯃꯍꯥꯛꯀꯤ ꯃꯤꯡꯁꯤ ꯀꯧꯗ꯭ꯔꯕꯅꯤ ꯁꯣꯅꯣ ꯅꯠꯇ꯭ꯔꯒ ꯇꯥꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯕꯤꯃꯣꯂꯥꯅ ꯕꯦꯃꯥ ꯀꯩꯗꯧꯔꯒꯦ ꯃꯪꯂꯗꯤ ꯀꯧꯔꯤꯁꯤ ꯈꯨꯝꯃꯨꯗꯅ ꯅꯤꯡꯊꯦꯝ ꯋꯥꯔꯤ ꯁꯥꯟꯅꯔꯣ ꯏꯃꯥ ꯀꯩꯀꯩ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯂꯨꯈꯤꯒꯦ ꯕꯤꯃꯣꯂꯥꯗꯨ ꯆꯪꯈ꯭ꯔꯦ ꯅꯤꯡꯊꯦꯝ ꯕꯤꯃꯣꯂꯥ ꯆꯪꯈꯤꯕꯒ ꯑꯃꯨꯛ ꯍꯟꯅ ꯀꯧꯔꯛꯂꯝꯃꯤ ꯁꯣꯅꯣ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯥꯎꯔꯤꯕꯣ ꯁꯥꯎꯗꯦ ꯑꯩꯅ ꯅꯪꯉꯣꯟꯗ ꯉꯥꯡꯈꯤꯕ ꯆꯩꯈꯤꯕ ꯃꯌꯥꯝꯗꯣ ꯅꯪ ꯑꯩꯉꯣꯟꯗ ꯋꯥꯔꯧ ꯄꯨꯔꯧꯕꯨ ꯊꯝꯂꯅꯨꯀꯣ ꯁꯣꯅꯣ ꯉꯁꯤꯗꯒꯤ ꯅꯪꯕꯨꯁꯨ ꯁꯥꯎꯍꯜꯂꯔꯣꯏ ꯀꯞꯁꯨ ꯀꯞꯍꯜꯂꯔꯣꯏ ꯅꯪꯅ ꯄꯥꯝꯕ ꯑꯩ ꯂꯣꯏꯅ ꯇꯧꯔꯗꯕꯅꯤ ꯁꯨꯃꯤꯗꯨ ꯅꯣꯛꯐꯦꯠ ꯇꯧꯖꯔꯛꯂꯝꯃꯤ ꯇꯥꯃꯣ ꯉꯁꯤꯗꯤ ꯇꯥꯃꯣꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯂꯦ ꯃꯄꯣꯛꯁꯤꯃꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯗꯨꯅ ꯁꯦꯕꯥ ꯃꯇꯣꯝꯂꯣꯝꯅ ꯇꯧꯖꯒꯦꯀꯣ ꯇꯥꯃꯣ ꯅꯤꯡꯊꯦꯝ ꯁꯨꯃꯤꯕꯨ ꯃꯊꯥꯗ ꯀꯣꯟꯁꯤꯟꯕꯤꯗꯨꯅ ꯅꯪꯒꯤ ꯃꯤꯅꯨꯡꯁꯤꯗꯨꯅ ꯑꯩꯕꯨꯁꯨ ꯃꯥꯏꯊꯤꯕ ꯄꯤꯔꯤꯕꯅꯤ ꯅꯪꯗꯤ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕꯤ ꯁꯣꯅꯣꯅꯤ ꯁꯨꯃꯤꯗꯨ ꯈꯨꯠꯇꯨꯝꯅ ꯇꯞꯅ ꯅꯤꯡꯊꯦꯝꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯊꯤꯜꯂꯛꯂꯝꯃꯤ